ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯀꯣꯛ ꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯄꯣꯏꯔꯩꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯄꯣꯏꯔꯩꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯄꯣꯏꯔꯩ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯗꯥꯂꯩ ꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯄꯣꯏꯔꯩ ꯆꯪꯉꯛꯑꯣ ꯁꯣꯝꯗ ꯆꯥꯛꯁꯪ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯣꯠ ꯂꯩꯔꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯅ ꯄꯣꯏꯔꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯤ꯫ ꯄꯣꯏꯔꯩ ꯃꯁꯥ ꯑꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯐꯨꯡ ꯁꯥꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯀꯤꯗ ꯀꯤꯔꯤ ꯏꯈꯪꯗ ꯈꯪꯂꯤ꯫ ꯄꯣꯏꯔꯩꯗꯣ ꯇꯧꯐꯝ ꯈꯪꯖꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯗꯣ ꯑꯁꯨꯝ ꯆꯪꯁꯜꯂꯛꯂꯦ꯫ ꯀꯨꯟꯗꯥꯂꯩꯁꯨ ꯀꯣꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯦ ꯑꯗꯨꯒ ꯊꯨꯝꯃꯣꯛ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯊꯨꯝꯃꯣꯛꯁꯤꯅ ꯄꯦꯛꯇꯣꯏꯔꯣ? ꯁꯦ ꯊꯨꯝꯃꯣꯛꯁꯤꯒ ꯕꯣꯔꯥꯁꯤꯒ ꯄꯥꯏꯈ꯭ꯔꯣ ꯑꯗꯨꯗꯨꯒꯅꯦ ꯃꯅꯨꯡꯗꯒꯤ ꯍꯥꯜꯂꯒ ꯑꯗꯨꯝ ꯊꯥꯗꯔꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯦꯛ ꯀꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯗꯣ ꯀꯣꯠ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯠ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯜꯂꯛꯂꯒ ꯐꯧ ꯑꯗꯣ ꯄꯦꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯧ ꯄꯦꯛꯂꯤꯉꯩ ꯐꯧ ꯑꯗꯣ ꯈꯣꯝꯖꯤꯟꯕꯒꯤ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯧ ꯃꯔꯛ ꯑꯗꯨꯗ ꯖꯧ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯆꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯣꯠ ꯑꯗꯣ ꯏꯃꯝ ꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯠ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯐꯧ ꯑꯗꯣ ꯑꯁꯨꯝ ꯈꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯧ ꯈꯣꯝꯖꯤꯟꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯌꯣꯝ ꯑꯃ ꯌꯥꯎꯈꯤꯕꯒꯨꯝ ꯃꯈꯨꯠꯇ ꯁꯃꯤꯟ ꯐꯪꯏ꯫ ꯑꯗꯨꯝꯅ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯔꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯔꯒ ꯑꯃꯨꯛ ꯌꯦꯡꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯄꯣꯏꯔꯩ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯧꯗꯣ ꯄꯨꯔꯞ ꯄꯦꯛꯁꯜꯂꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨ ꯌꯨꯡꯈꯠꯇꯨꯅ ꯊꯨꯝꯃꯣꯛꯅ ꯄꯦꯛꯇꯨꯅ ꯐꯧ ꯑꯗꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯂꯣꯏꯔꯦ ꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯧ ꯕꯣꯔꯥꯗꯣ ꯄꯌꯥꯅ ꯀꯔꯛ ꯂꯥꯎꯅ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯀꯣꯠ ꯑꯗꯨꯗꯒꯤ ꯊꯥꯗꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯗꯣ ꯀꯣꯠ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯗꯨꯒ ꯏꯅꯦ ꯕꯣꯔꯥꯁꯤꯃꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯌꯥꯔꯅꯤ꯫ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯪꯗꯤ ꯊꯛꯈꯣꯗꯅ꯫ ꯌꯥꯔꯅꯤꯗ ꯏꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯊꯛꯎꯔꯒꯦ꯫ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯅꯦ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯔꯕꯅꯤ ꯊꯛꯈꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯉꯥꯏꯍꯥꯛ ꯐꯝꯊꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯊꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥ ꯑꯗꯣ ꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦꯅꯦ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯆꯥ ꯑꯗꯣ ꯈꯪꯆꯤꯡ ꯍꯦꯛ ꯆꯤꯡꯁꯜꯂꯨꯔꯦ꯫ ꯃꯔꯩꯗꯣ ꯄꯣꯛꯄꯗꯒꯤ ꯃꯃꯥꯏ ꯑꯗꯣ ꯍꯨꯔꯨ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯇꯞꯅ ꯊꯧꯅꯦ ꯅꯪꯕꯣ ꯅꯪꯅꯤꯅꯦ ꯅꯪꯕꯣ ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯝꯗꯅ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯊꯦꯡꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ? ꯏꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯒꯗꯕ꯫ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯉꯥꯅꯨ ꯈꯔ ꯂꯩꯔꯤꯕꯁꯤ ꯌꯣꯟꯊꯣꯛꯀꯦꯗꯅ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯕ? ꯅꯪꯕꯨ ꯃꯤꯒ ꯑꯝꯇ ꯍꯪꯗ꯭ꯔꯕ꯭ꯔꯣ? ꯏꯅꯦ ꯑꯩꯈꯣই ꯏꯃꯥꯟꯅꯕꯉꯩ ꯍꯟꯗꯛ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗ ꯆꯥꯛ ꯆꯥꯟꯅꯒꯅꯤ ꯑꯗꯨꯗ ꯂꯧꯒꯦꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯏꯅꯦꯒꯤꯗꯨꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ? ꯍꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ 350ꯅꯤ꯫ ꯑꯗꯣ ꯏꯌꯥꯅ ꯂꯧꯔꯕꯅꯤꯅ ꯈꯔ ꯇꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯏꯅꯦ ꯀꯌꯥ ꯇꯥꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯍꯥꯡꯆꯤꯠꯀꯤ ꯕꯥꯏꯒꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯀꯃꯥꯏ ꯇꯧꯕꯅꯣ? ꯍꯣꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯅꯣꯏꯅ ꯂꯥꯛꯄꯗꯣ ꯍꯦꯛꯇ ꯌꯥꯔꯦ꯫ ꯍꯥꯏ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯨꯀꯣ
ꯑꯩ ꯃꯆꯤꯟꯖꯥꯛ ꯇꯞꯇꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯈꯔ ꯂꯨꯝꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯗꯥꯂꯩꯗꯣ ꯅꯣꯛꯏ ꯄꯣꯏꯔꯩꯗꯣ ꯃꯁꯥꯗꯣ ꯏꯍꯥꯎ ꯍꯔꯥꯎꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯠꯅꯤꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯥꯗꯣ ꯀꯥꯝꯗꯨꯅ ꯊꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯗꯣ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯣꯏꯔꯩꯁꯨ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯐꯧ ꯈꯨꯄꯦꯛꯇꯨꯕꯣ ꯑꯩꯅ ꯊꯨꯝꯃꯣꯛꯇꯒꯤ ꯄꯤꯛꯑꯒ ꯕꯣꯔꯥꯗ ꯍꯩꯖꯤꯟꯕꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯗꯨꯅ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯖꯧ ꯖꯧ ꯆꯠꯂꯤꯕꯗꯨꯅ ꯀꯅꯥ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯥꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄꯗ ꯏꯌꯥꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯧꯅ ꯇꯧꯏꯅꯦ ꯍꯌꯦꯡꯉꯩ ꯃꯥꯒꯤ ꯀꯣꯠ ꯃꯅꯨꯡꯁꯤ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯣꯠ ꯃꯅꯨꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩ ꯄꯣꯏꯔꯩ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯄꯣꯏꯔꯩ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯈꯪꯀꯧ ꯀꯧꯔꯛꯏꯕꯗꯨꯕꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯪꯂꯒ ꯆꯠꯂꯤꯕ꯭ꯔꯣ ꯍꯥꯏ ꯃꯇꯝ ꯋꯥꯠꯂꯤ ꯂꯥꯎ ꯏꯄꯥꯒ ꯁꯞꯄꯣꯔꯠ ꯈꯣꯏꯔꯨꯁꯤ ꯑꯦꯔꯥ ꯀꯔꯤ ꯀꯥꯟꯗꯕꯗ ꯂꯥꯎ ꯑꯁ ꯄꯥꯕꯨꯡ ꯏꯟꯖꯤꯟꯅ ꯀꯣꯛ ꯈꯣꯏꯍꯟꯕ ꯌꯥꯕꯗꯨꯕꯨ ꯏꯟꯖꯤꯟꯅ ꯈꯣꯏꯍꯟꯕꯗꯨꯗꯤ ꯈꯣꯏꯍꯟꯕꯅꯤ ꯄꯩꯁꯥꯅ ꯄꯩꯁꯥ ꯂꯩꯇꯕꯅꯦ ꯏꯟꯖꯤꯟꯅ ꯈꯣꯏꯕꯗꯣ ꯂꯩꯅꯨꯡ ꯌꯧꯗꯦꯅꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯝꯐꯨꯠ ꯑꯁꯤꯅ ꯈꯣꯏꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯂꯩꯔꯤꯕ ꯁꯟ ꯄꯥꯕꯣꯠꯁꯦ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯪꯒꯣꯝ ꯈꯔꯒꯤꯗꯃꯛ ꯁꯨꯝ ꯊꯥꯛꯄꯗꯨꯗꯤ ꯇꯟꯗ꯭ꯔꯣ ꯀꯥꯟꯗꯦ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯏꯄꯥꯒ ꯁꯞꯄꯣꯔꯠ ꯈꯣꯏꯔꯨꯁꯤ ꯂꯥꯎꯀꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯏꯃꯨꯡꯗ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯍꯤꯡꯒꯣꯜ ꯆꯠꯄꯒꯤꯁꯨ ꯐꯤ ꯍꯣꯡꯅꯕ꯭ꯔꯥꯅꯦ ꯅꯪꯒꯤꯁꯤꯕꯣ ꯑꯁ ꯄꯥꯕꯨꯡ ꯑꯩ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯀꯨꯏꯔꯛꯀꯅꯨ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯍꯤꯡꯈꯣꯜꯗ ꯂꯥꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯁꯟ ꯄꯥꯕꯣꯠ ꯑꯅꯤꯗꯣ ꯂꯥꯡꯒꯣꯜ ꯄꯥꯟꯈꯠꯇꯨꯅ ꯈꯣꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯊꯅꯝꯕꯗꯥꯏꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯕꯨꯡꯒꯤꯗꯒꯤ ꯑꯣꯏꯅ ꯈꯔ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯄꯥꯒꯤ ꯀꯥꯗ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯊꯝꯂꯤꯕ ꯁꯥꯖꯟꯗꯣ ꯄꯦꯛ ꯑꯃ ꯎꯝꯁꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯨꯃꯥꯡꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯏꯅꯦ ꯑꯃꯥꯏꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯥꯒꯤꯁꯤꯕꯨ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒꯤ ꯏꯆꯤꯡ ꯆꯤꯡꯅꯔꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯄꯣꯏꯔꯩ ꯅꯪꯕꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯏꯅꯦ ꯌꯦꯡꯕꯤꯒꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯤꯡꯈꯣꯜꯗ ꯁꯝꯄꯣꯠ ꯈꯣꯏꯔꯨꯒꯦ ꯇꯧꯕꯅꯤ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯀꯨꯟꯗꯥꯂꯩꯁꯨ ꯄꯣꯏꯔꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯍꯤꯡꯈꯣꯜ ꯍꯦꯛ ꯆꯧꯔꯛꯄꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯅꯣ ꯅꯅꯦꯅ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯁꯥ ꯉꯝꯗꯕ꯭ꯔꯥꯅ ꯍꯪꯉꯛꯄꯅꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤ ꯀꯌꯥ ꯅꯛꯅꯔꯨꯅꯤꯅꯦ ꯃꯤ ꯆꯥꯕꯅꯤ ꯑꯩꯗꯤꯅꯦ ꯅꯣꯏꯅꯒ ꯆꯥꯎꯈꯠꯂꯛꯄꯁꯦ ꯌꯥꯝꯅ ꯃꯤ ꯄꯥꯏꯔꯤꯕꯅꯤꯀꯣ ꯌꯨꯝ ꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯄꯥꯕꯨꯡ ꯏꯅꯦ ꯑꯃꯥꯏꯕꯤꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦ ꯄꯥꯕꯨꯡ ꯍꯣꯏꯒ ꯌꯥꯅꯗꯕ ꯂꯩꯕ꯭ꯔꯣ ꯌꯥꯅꯗꯕ ꯍꯥꯏꯕꯕꯨ ꯉꯍꯥꯟꯋꯥꯏꯗ ꯀꯟꯅ ꯈꯟꯅꯈ꯭ꯔꯄꯣꯠꯅꯤ ꯑꯗꯨꯗꯒꯤꯅꯤ ꯖꯤꯡꯒ ꯈꯟꯅꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯀꯨꯏꯔꯛꯂꯕꯗꯤ ꯖꯤꯡꯒꯁꯤꯁꯨ ꯀꯣꯂꯤꯡ ꯀꯥꯁꯜꯂꯦ ꯃꯆꯦꯠ ꯀꯤꯟꯊꯔꯦ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯔꯦꯗꯅ ꯁꯥꯔ ꯑꯗꯨꯕꯨꯅꯦ ꯑꯩ ꯈꯜꯂꯤꯕꯅꯤ ꯍꯟꯗꯛ ꯁꯦꯟꯈꯔ ꯇꯥꯜꯂꯒ ꯅꯧꯅ ꯈꯥꯖꯤꯟꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯌꯦꯡꯕꯁꯦ ꯅꯨꯡ ꯐꯥꯎꯕ ꯆꯦꯠ ꯀꯥꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯒ ꯀꯣꯠꯇꯒꯤ ꯐꯧꯒꯁꯨ ꯑꯗꯨꯝ ꯄꯤꯛꯏ ꯃꯔꯛꯇ ꯃꯣꯏꯒꯤ ꯒ꯭ꯌꯥꯁ ꯊꯥꯡꯖꯤꯟꯕꯒꯁꯨ ꯑꯗꯨꯃꯛ ꯆꯪꯉꯤ ꯃꯥꯡꯂꯦ ꯆꯪꯉꯨ ꯂꯥꯎꯅꯨ ꯅꯃꯥꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯃꯥ ꯑꯄꯪꯕꯤꯗꯣ ꯃꯗꯨ ꯌꯥꯔꯨꯅꯨꯀꯣ ꯅꯪꯒꯤ ꯅꯃꯥꯗꯤꯅꯦ ꯅꯃꯥ ꯑꯃꯥꯏꯕꯤ ꯁꯣꯏꯔꯦ ꯅꯅꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅꯅꯦ ꯁꯨꯝꯈ꯭ꯔꯕ ꯄꯥꯕꯨꯡ ꯑꯗꯨ ꯋꯥꯔꯤꯗꯣ ꯈꯔ ꯂꯤꯕꯤꯌꯨꯗꯅ ꯂꯤꯒꯦ ꯁꯝꯄꯣꯠꯁꯦ ꯍꯥꯟꯅ ꯈꯣꯏꯈꯤꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟꯅꯦ
Namana cha puraga lakpado aduda pothabo oina ipalige che khoyu adumna hairakpadagi poireisu mapara pirakliba langkol adu poiduna hingkholado khoigaibe hori mapana tunglomda hapu khulli adumna tawduna matamado haujinkhri somdana kamdori kundalaido saksangda phamduna sak thongduna leiri matamaduda matomta khanjai ngarangaina lai sanadingaida kanagumba mani yengkibadubu poireisina tabajalane mahana karigumba khangkrabadi ai thabaktu sodina bera kakadoribani masigi angaksi aina chingnabadu sodina chungani masi aina thamai sandaba yadre adumna khanduna leiringai mahagi yana khada kanagumba ma dung chatkibado mahana makhol takhi matamaduda kundalaina hai kanano adumna hanglakpa adutta poirigi mamana o kundalai aini nakoi maningi phadigomse anthongna phakre adugi khara hekkedana tawbanida adumna hairakpaduda kundalaina o hoi ado haibiramdadi he phadoba ai hairamdre saunko adumna hairamlaga poirigi mamado parap chatki tasengnamakidi mahana laklibadu phadigom hekpa nati karigumba amagidamak laklibani kundalaida mahana phadigom hekpa laklibani haijinbadani masidagi poirigi mamado parap adumak chatkri kundalaisu karisu khanjandana mahaki chakto adumak thongduna leihori somdana kamdori poireido support khoibo waradona mapa bongda ngahakta phamkisi pawa haibadagi poirigi mapanasu hoi haiduna phamthari matamatuda mahaki mamanasu sa puduna laklei matamaduda poireina aidi ine kundalai hoidasu thalae imana porakpasisu thakpa tare mahau kamdogi yengba tare adumna hairakpada poirigi mapana hai poirei nangbu kundalai hoida cha thali haiba hoi babung kedoroge karigumba mati tholorani heibo kaidobagi noni nanga cha thaluridubo hey madugi amaibido posem laiwa mantra thona haikraba sada kari semdilakpa khangpona tene nathibong laumali heibo as baba aidi adumta khangdi ngaha waina pabana hairagati thabak toina kedobai torodoino hoini adu suzumini adubu ngasidi pa haige munataw adumna hairakpaduda poirigi mamana hai poirei napabung singaurabani thainagine mihulama leidibani sarai hauribani ko wansandaronu adumna hairakpada poirigi mapana ai sono chupi haudong turen kumdabi angau phuksu nongkhannabi sidi adumna hairakpada poirigi mamado phet lauduna imungdomda changkhri matamaduda poireina baba waridu karino amta libiune ligi namana ikhoida lakpa nauringai nangi ipuga ipokna kallingai matamgi warini matamadudadi nayamba hoinang amata poktringai gi matamni matam adudadi nakhoigi ine amaibise maming wakhak chatli leikai da lai haraurakpada maha nektana khaktokpona tine matum adudadi aikhoigi imungse khara adumak wari maduna aina langphaida chathoi aina langphaida chathokhrabagi tungda nani amaibi asina leiwa mantra kaya thajinduna nama bunga honnanaba honaribani ne maduda natana nathakta nayamba nachi kaya ma mahangna manghan khrabani wa adu tabada aidi sangman khibana mahakpu phugi hayuna sangrubani matamaduda mahaki nupa hembana mahaki nupigi misang changdana aingoda khut tharakhibani adumna aikoi yamna khanaki adumna khanarubadagidi khoigi imungse amuk toiba tamnabada leiba ngamdaba haibado oikhibani tumlingaida kangtholga sei thok hekta nomba jani bungo marudaga nate aikhoinaga cha ising thonglingai mi mai thabagi manamsina amuk toiba imungse leiba ngamdabani ne madudagi aina amaiba amada yengrubadadi nakhoigi imungse takna tumna siragani maduda natana nakhoigi imung asida phatraba asiba puba laina nakhoibu questions naduna leiri edana hairakhibani wa adu tabadagiri aina amaiba aduda matik chaba sen piraga aja puja kayama tawkhibani maruda natana yumgi akoibada luraba potam chairam kayama phumjinki madudagi aina saudana jinga khajankhibani ne jinga khajan khraba matung
ꯂꯩꯇꯨꯝꯗ ꯁꯣꯟꯗꯅ ꯌꯥꯝꯅ ꯂꯪꯉꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨꯅꯦ ꯑꯃꯥꯏꯕ ꯑꯃ ꯑꯩꯅ ꯌꯦꯡꯂꯨꯕꯗꯨ ꯃꯍꯥꯛꯅ ꯇꯧꯕꯤꯗꯅ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯐꯨꯝꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯏꯄꯨꯒ ꯏꯕꯣꯛꯀꯅ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯃꯤꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯟꯅꯕꯉꯩꯗꯤ ꯂꯣꯏꯅ ꯃꯄꯨ ꯃꯕꯣꯛ ꯂꯩꯔꯤ ꯂꯣꯏꯅꯃꯛ ꯀꯜꯂꯤ ꯏꯄꯨꯒ ꯏꯕꯣꯛꯀꯗꯨꯕꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯈ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯑꯍꯜ ꯑꯣꯏꯕ ꯅꯠꯇꯦꯔꯦ ꯌꯥꯝꯅ ꯀꯜꯂꯤꯕ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤꯅ ꯁꯔꯦꯡꯗ ꯁꯣꯜꯂꯒ ꯄꯤꯁꯜꯂꯛꯄꯗꯒꯤ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯉꯥꯎꯅ ꯐꯩꯅ ꯆꯤꯐꯦꯠ ꯅꯥꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯔꯤꯕꯅꯤꯅꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯇꯝꯂꯛꯈꯤꯕꯅꯤ ꯌꯥꯝꯇꯥ ꯊꯥꯡꯒꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤꯕꯅꯤ ꯋꯥꯔꯤꯁꯤ ꯅꯪ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯏꯕꯣ ꯄꯥꯕꯨꯡ ꯂꯤꯕꯤꯔꯛꯑꯣ ꯑꯩ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯇꯥꯍꯧꯒꯦ ꯇꯥꯒꯗꯕꯅꯤ ꯃꯁꯤꯒꯤ ꯅꯅꯦ ꯑꯃꯥꯏꯕꯤꯁꯤ ꯍꯦꯂꯥꯒꯤ ꯑꯃꯥꯏꯕꯤ ꯅꯠꯇꯦꯅꯦ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯉꯥ ꯆꯥꯁꯤ ꯍꯥꯏꯗꯅ ꯑꯩꯗꯣ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯂꯤ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯅꯄꯨꯗꯣ ꯑꯃꯨꯛꯇꯣꯏꯕ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯦ ꯃꯃꯤꯠꯇ ꯀꯔꯤꯅꯣꯃ ꯎꯔꯦ ꯍꯥꯏꯗꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯣ ꯈꯣꯏꯗꯧ ꯊꯤꯛꯄꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯀꯧꯔꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯋꯥ ꯑꯗꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯕꯤꯕꯗꯒꯤ ꯄꯥꯕꯨꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯛꯂꯦ ꯐꯃꯨꯡꯗ ꯌꯥꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯉꯥ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅꯅꯦ ꯉꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯨꯈꯝ ꯃꯊꯛ ꯑꯁꯤꯗ ꯊꯅꯝꯕ ꯉꯥ ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯒ ꯂꯩꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯊꯤꯈꯤꯕꯅꯤ ꯄꯥꯕꯨꯡ ꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯏꯅꯥꯛꯇ ꯍꯧꯗꯣꯡꯒꯨꯝꯕ ꯀꯨꯟꯕ꯭ꯔꯣ ꯍꯥꯏ ꯄꯥꯔꯇꯤꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯝꯃꯨꯕꯗꯅꯤꯅꯦ ꯂꯩꯁꯤꯜꯂꯛꯄꯗ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯍꯧꯗꯣꯡ ꯃꯈꯩꯗꯤ ꯃꯁꯤꯒꯤ ꯀꯨꯟꯗꯥꯂꯩ ꯑꯁꯤꯅ ꯆꯥꯕꯗ ꯂꯣꯏꯈ꯭ꯔꯦꯗꯅ ꯄꯥꯕꯨꯡ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯣ ꯏꯅꯦ ꯀꯨꯟꯗꯥꯂꯩꯁꯤꯕꯨ ꯍꯧꯗꯣꯡ ꯆꯥꯕ꯭ꯔꯣ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯍꯧꯗꯣꯡ ꯑꯃ ꯂꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯍꯦꯛꯇ ꯁꯤ ꯍꯧꯗꯣꯡ ꯑꯃꯃꯨꯛ ꯂꯧꯔꯨꯅꯤ ꯌꯨꯝ ꯇꯥꯏꯅꯕꯗ ꯍꯦꯛꯇꯃꯛ ꯁꯤ ꯃꯁꯤꯒꯤ ꯍꯟꯅ ꯑꯃꯥꯏꯕꯤꯁꯤ ꯍꯧꯗꯣꯡ ꯆꯥꯕ ꯑꯃꯥꯏꯕꯤꯅꯤꯅꯦ ꯑꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯥꯅ ꯁꯦꯠꯇꯅ ꯆꯥꯕꯒꯤ ꯋꯥꯔꯤꯔꯅ ꯈꯜꯂꯨꯔꯦ ꯁꯦꯠꯇꯅ ꯆꯥꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯄꯥꯕꯨꯡ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯒꯗꯤ ꯎꯔꯕ꯭ꯔꯣ ꯎꯗꯦ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯖꯔꯨꯗꯤ ꯍꯥꯏꯌꯨꯅ ꯊꯕꯛꯅ ꯆꯤꯜꯂꯀꯥꯟꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯕꯒ ꯀꯥꯏꯗꯅ ꯑꯗꯨ ꯄꯥꯕꯨꯡ ꯏꯄꯨꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯉꯥ ꯃꯀꯣꯛꯇꯣ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕꯣ ꯍꯣꯏ ꯀꯥꯎꯏꯅꯦ ꯋꯥꯔꯤꯗꯣ ꯉꯥ ꯃꯀꯣꯛꯇꯣ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯔꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯉꯥ ꯃꯀꯣꯛ ꯆꯥꯎꯗꯅ ꯆꯥꯕꯗꯨ ꯑꯩ ꯀꯤꯔꯛꯂꯗꯨꯅ ꯉꯥꯗꯣ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯔꯥ ꯑꯁꯨꯛ ꯇꯥꯡꯅ ꯄꯩꯁꯥ ꯇꯤꯡꯅ ꯂꯩꯔꯨꯔꯒ ꯍꯨꯟꯗꯣꯛꯄ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯃꯩꯗ ꯋꯣꯛꯊꯣꯛꯏ ꯃꯗꯨꯗꯒꯤ ꯉꯥꯗꯣ ꯊꯣꯡꯉꯤ ꯑꯗꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯒꯗꯕꯒꯤ ꯍꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯝꯗꯧꯒꯦ ꯍꯥꯏꯕꯨ ꯅꯈꯣꯏꯒꯤ ꯅꯄꯨꯁꯤ ꯐꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯃꯗꯨꯁꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯁꯥꯗꯣ ꯏꯐꯤꯡ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯆꯦꯟꯊꯣꯔꯛꯂꯒ ꯑꯗꯨꯛ ꯁꯥꯈ꯭ꯔꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕు ꯃꯈꯨꯠ ꯑꯅꯤ ꯅꯝꯗꯅ ꯆꯥꯔꯤꯕꯅꯤꯅꯦ ꯃꯗꯨꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯨꯕꯅꯤ ꯃꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯆꯥꯛꯆꯥ ꯌꯦꯠ ꯑꯗꯨꯅ ꯑꯩꯉꯣꯟꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯊꯥꯔꯛꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯦ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯊꯧꯅꯥ ꯐꯨꯗꯣꯛꯇꯅ ꯅꯪꯒꯤ ꯅꯄꯨꯗꯣ ꯀꯟꯅ ꯐꯥꯖꯤꯜꯂꯦ ꯅꯃꯥ ꯍꯣꯏ ꯏꯕꯣꯛ ꯅꯕꯣꯛ ꯍꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯅꯝꯃꯨ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛ ꯋꯥ ꯇꯥꯟꯅꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯄꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯃꯥꯏꯕꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅ ꯀꯥꯞꯂꯝꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯑꯩꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣꯅ ꯍꯪꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ ꯊꯋꯥꯏꯗꯤ ꯉꯍꯥꯟꯅ ꯆꯠꯈ꯭ꯔꯦꯅꯦ
ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤ ꯃꯁꯥꯗ ꯏ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯦꯅꯦ ꯑꯁ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯗꯣ ꯍꯥꯏꯕ ꯍꯦꯛ ꯑꯣꯏꯕꯅꯤ ꯋꯥꯖꯔꯛꯂꯕ ꯄꯥꯕꯨꯡꯅꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯄꯨꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯤꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯄꯨꯗꯨ ꯗꯣꯝ ꯂꯥꯎꯅ ꯇꯨꯗꯨꯅ ꯋꯥꯟꯊꯈꯤ ꯑꯗꯨꯝꯅ ꯋꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯆꯨꯝꯂꯤ ꯃꯗꯨꯗꯒꯤ ꯅꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯄꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯝꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤꯕꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯨ ꯇꯝꯅꯕ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯒꯦ ꯇꯥꯎ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯦ ꯅꯄꯨꯒꯤ ꯑꯁꯇꯤ ꯍꯥꯡꯆꯤꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯕꯣꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯟ ꯃꯌꯥꯗ ꯗꯨꯡ 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 ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯩ ꯃꯈꯣꯜꯗꯨ ꯇꯥꯔꯕꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯂꯩꯈꯤꯗꯕꯁꯤ ꯈꯜꯂꯦ ꯑꯗꯨꯃꯛ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯒꯗꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ 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 ꯊꯤꯜꯂꯒ ꯅꯪꯒꯤ ꯅꯕꯨꯛꯀꯤ ꯃꯃꯤꯡꯁꯤ ꯍꯦꯛꯇ ꯀꯧꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯍꯩꯁ ꯏꯃꯥ ꯁꯨꯃꯥꯏꯅ ꯄꯨꯒꯗꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯀꯦꯛ ꯍꯥꯡꯇꯣꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯡꯇꯣꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯀꯅꯥꯅꯣ ꯊꯣꯛꯂꯛꯂꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯔꯨꯔꯦꯅꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯨꯈꯝ ꯑꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯈ꯭ꯔꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯄꯅꯤꯗꯅ ꯏꯕꯨꯡꯉꯣ ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯁꯦ ꯀꯤꯔꯛꯄꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ ꯅꯃꯥꯁꯨ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯩ ꯄꯥꯏꯔꯕꯗꯤ ꯂꯥꯏꯅ ꯆꯪꯗꯦ ꯍꯥꯏꯅꯩꯗꯅ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯂꯥꯏ ꯆꯪꯗꯕꯅꯤ ꯑꯗꯨꯅ ꯑꯃ ꯃꯊꯤꯡꯗ ꯆꯨꯔꯨꯞꯊꯒ ꯆꯠꯅꯔꯤꯕꯗꯨꯗꯤ ꯂꯥꯇꯦꯟ ꯄꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯖꯜꯂꯛꯄꯔ ꯀꯔꯤꯅꯣ ꯅꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯜꯂꯒ ꯂꯪꯈꯥꯏꯕꯒꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯂꯥꯛꯇꯅ ꯂꯪꯈꯥꯏꯕꯅꯤꯅ ꯂꯥꯇꯦꯟꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯅꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯥꯇꯦꯟ ꯑꯗꯨꯅ ꯃꯨꯟꯈꯤꯕꯒꯤ ꯀꯟꯅ ꯌꯥꯜꯂꯨꯕꯗꯨꯗ ꯍꯨꯕꯥꯠꯂꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯒ ꯑꯩ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯗꯤ ꯅꯃꯥꯅ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯒ ꯄꯣꯅꯥꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯄꯥꯟꯁꯤꯟꯕꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯏꯕꯣꯛꯇꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯣꯔ ꯐꯨꯟꯀꯠꯂꯦ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯅꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯕꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯅꯕꯣꯛꯇꯤ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯗꯅ ꯃꯃꯤꯠ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯤꯅ ꯅꯣꯛꯄ ꯑꯃꯗꯤ ꯀꯞꯄ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯏꯁꯥꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯃꯥꯁꯨ ꯅꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯅꯤ ꯅꯕꯣꯛꯇꯤ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯡꯒꯠꯄꯅꯤꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕ ꯀꯧꯔꯨꯒꯗꯕꯁꯨ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯁꯞꯇ ꯑꯗꯨꯅ ꯊꯣꯛꯄ ꯀꯤꯔꯦꯗꯣ ꯋꯥꯔꯤꯗꯕꯨ ꯑꯗꯨ ꯀꯤꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯦ ꯏꯃꯤꯡ ꯐꯥꯎꯕ ꯀꯥꯎꯈꯤꯕꯅꯤ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏꯅꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯥꯡꯈꯗꯨꯗ ꯁꯠ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯃꯩ ꯃꯨꯁꯤꯟ ꯃꯨꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯨꯝ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯃꯤꯠ ꯑꯔꯪꯕꯗꯨ ꯄꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯀꯔꯤ ꯃꯇꯨꯡꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯅꯤꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯊꯣꯛꯄꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯅꯃꯥꯅ ꯑꯩꯕꯨꯁꯨ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗꯒꯤ ꯊꯣꯡꯅꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯦꯔꯥ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯄꯅꯤꯗꯅ ꯀꯥꯡꯊꯣꯜ ꯑꯗꯨꯁꯨ ꯂꯨꯝꯃꯤꯅꯦꯍꯩ ꯀꯥꯡꯊꯣꯜ ꯑꯗꯨ ꯈꯪꯋꯥꯡ ꯋꯥꯡꯅ ꯊꯥꯡꯀꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯕꯣꯛꯇꯣ ꯑꯁꯣꯝ ꯀꯥꯆꯤꯟꯗ ꯍꯦꯛ ꯑꯣꯟꯊꯈ꯭ꯔꯦ ꯑꯩꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ
ꯀꯥꯡꯗꯣꯜ ꯑꯗꯨꯁꯨ ꯆꯦꯞꯈꯠꯂꯛꯂꯦꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯥꯡ ꯈꯛꯇ ꯂꯩꯔꯝꯕ ꯑꯃꯨꯕꯗꯣ ꯕꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯟꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯈꯜꯂꯤ ꯏꯁ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯅ ꯉꯥꯛꯄ ꯉꯝꯗꯕ ꯂꯥꯏꯃꯨ ꯑꯣꯏꯔꯦꯗꯀꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗ ꯇꯤꯟꯖꯦꯠ ꯂꯥꯏꯌꯦꯠꯄꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯑꯣꯟꯕ ꯑꯄꯨꯕ ꯍꯥꯏꯕ꯭ꯔꯥ ꯑꯄꯨꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯑꯩꯁꯦ ꯀꯂꯥꯛꯁꯦ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯐꯃꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯊꯝꯂꯦ ꯅꯕꯣꯛ ꯀꯥꯆꯤꯟꯗ ꯑꯣꯟꯊꯈꯤꯕꯗꯨꯁꯨ ꯊꯥꯡꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯂꯦ ꯅꯕꯣꯛꯇꯤ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯀꯔꯤ ꯑꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯃꯥꯗꯤ ꯀꯟꯅ ꯀꯞꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯃꯥꯗ ꯑꯩꯅ ꯍꯥꯏ ꯏꯃꯥꯁꯤ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯨꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯁꯤ ꯑꯃꯥꯏꯕ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯅ ꯆꯠꯈꯤꯅꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤ ꯍꯥꯏꯔꯦꯅꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯅ ꯅꯕꯣꯛꯇꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯑꯩꯁꯦ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯤ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯈꯣꯔꯣ ꯈꯣꯔꯣ ꯆꯤꯡꯕ ꯂꯪꯈꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯝꯅ ꯆꯥꯛꯁꯪꯗ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯇꯧꯕꯗꯨꯗ ꯅꯃꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗꯗꯤ ꯑꯩꯁꯤ ꯄꯥꯏꯔꯛꯄ ꯇꯦꯡꯀꯣꯠ ꯑꯃꯗ ꯊꯥꯕꯗꯒꯤ ꯀꯣꯛꯇ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯦꯗꯣ ꯃꯗꯨ ꯎꯕꯗ ꯅꯃꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯅꯔꯤꯕ ꯁꯞꯇ꯭ꯔꯞ ꯈꯨꯗꯤꯡꯃꯛ ꯊꯪꯅꯔꯤꯕ ꯅꯪꯒꯤ ꯅꯅꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯅꯕꯣꯛꯀꯤ ꯀꯥꯗ ꯂꯥꯛꯂꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯂꯧꯔꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯕꯣꯛꯁꯨ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅ ꯃꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯒꯤ ꯅꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯇꯧꯗꯅꯤ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯨꯔꯦꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯦꯟꯕꯗ ꯊꯣꯔꯛꯂꯒ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯕꯗꯒꯤ ꯂꯥꯏꯅ ꯌꯦꯠꯆꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯅꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯞꯄ ꯑꯃꯗꯤ ꯅꯥꯍꯦꯕꯅꯆꯤꯡꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨ ꯈꯔ ꯍꯩꯕ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯑꯃꯨꯛ ꯇꯥꯟꯅꯈꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯡ ꯐꯖꯅ ꯆꯠꯄ ꯑꯃꯥꯏꯕꯅꯤ ꯃꯌꯥꯝꯅ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯇꯧꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ ꯑꯃꯥꯏꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯇꯩ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯣ ꯏꯁ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯂꯒꯅꯤꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛꯇꯪ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕꯅꯤꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒꯗꯤ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯨꯝꯊꯪꯅꯕꯗꯅꯤꯗꯅ ꯈꯪꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯏꯗꯣ ꯍꯟꯖꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯕ꯭ꯔꯣ ꯀꯣꯛ ꯍꯥꯠꯇꯣꯛꯈꯤꯒꯦ ꯍꯥꯏꯗꯤꯅꯦ ꯍꯩ ꯑꯩꯅꯁꯨ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯑꯩꯗꯤ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦꯗꯅ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯨꯡ ꯇꯧꯔꯛꯅꯕꯁꯨ ꯆꯪꯗꯅꯕ ꯍꯥꯏꯗꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯄꯣꯠ ꯐꯨꯝꯃꯝꯃꯕꯅꯤ ꯑꯁꯤꯗ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯄꯣꯠ ꯐꯨꯝꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯆꯪꯁꯤꯜꯂꯨꯅꯨꯀꯣ ꯅꯃꯥꯁꯨ ꯃꯥꯅ ꯆꯦꯟꯗꯨꯅ ꯄꯨꯔꯝꯅꯅꯕ ꯍꯣꯠꯅꯔꯝꯂꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯈꯥꯏꯗꯣꯛꯄꯤꯕꯗꯒꯤ ꯅꯃꯥꯁꯤ ꯋꯥꯈꯜ ꯇꯔꯛꯂꯤꯕꯅꯤ
ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯗꯨꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯅꯁꯨ ꯈꯜꯂꯤꯅꯤ ꯏꯃꯥꯁꯤ ꯃꯔꯛꯇ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯦꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯩꯅꯣ ꯅꯣꯏ ꯂꯣꯏ ꯍꯧꯅꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯗꯤ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯕꯣꯁꯇꯤ ꯑꯩꯈꯣꯏꯅ ꯀꯧꯗ꯭ꯔꯤꯐꯥꯎ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯂꯥꯛꯆꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯑꯩꯁ ꯏꯆꯥꯁꯤꯡ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯦ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯝꯃꯣꯏꯕꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯧꯔꯕꯗꯤ ꯃꯤꯀꯨꯞꯇ ꯂꯣꯏꯅꯤ ꯍꯩꯕꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯑꯧ ꯄꯥꯕꯨꯡ ꯑꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯥꯅꯤ ꯅꯥꯎꯆꯥ ꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯣ ꯍꯧꯔꯣ ꯁꯦ ꯂꯥꯡꯒꯣꯜꯁꯤ ꯄꯥꯏꯌꯨꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯁꯨ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯍꯧꯔꯣ ꯑꯩꯁꯨ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯌꯨꯡꯉꯅꯕ ꯄꯌꯥ ꯈꯖꯤꯛꯇ ꯁꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯀꯔꯤꯅꯣ ꯄꯣꯏꯔꯩ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯏ ꯄꯥꯎ ꯑꯃꯁꯨ ꯍꯥꯏꯔꯛꯇꯦ ꯅꯪꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯀꯩ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯔꯖ ꯑꯗꯨꯝ ꯇꯧꯗ꯭ꯔ ꯃꯥꯜꯂꯦꯗꯅ ꯇꯧꯅꯦꯕ ꯅꯪ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯉꯥꯅꯨꯗꯣ ꯍꯥꯏꯅꯔꯨꯔꯕꯣ ꯍꯥꯏꯔꯝꯃꯕꯅꯦ ꯍꯌꯦꯡꯂ ꯍꯥꯡꯆꯤꯠꯂ ꯅꯣꯏ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧ ꯍꯥꯏꯕꯅꯤ ꯍꯥꯡꯆꯤꯠꯇꯤ ꯕꯥꯏ ꯅꯨꯃꯤꯠꯅꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯍꯌꯦꯡ ꯂꯧꯁꯤꯜꯂꯒ ꯊꯝꯃꯁꯤ ꯍꯦꯔꯥ ꯍꯌꯦꯡ ꯂꯧꯁꯤꯜꯂꯒ ꯀꯅꯥ ꯊꯝꯗꯣꯏꯅꯣ ꯍꯥꯡꯆꯤꯠ ꯇꯧꯒꯗꯕ ꯊꯕꯛꯇꯨꯕꯣ ꯑꯦꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯂꯧꯁꯤꯜꯂꯒ ꯍꯌꯦꯡꯁꯤꯃ ꯀꯔꯤꯝ ꯄꯤꯖꯗꯅ ꯊꯝꯃꯒꯗꯤ ꯍꯥꯡꯆꯤꯠ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕꯗ ꯊꯣꯏꯗꯣꯛꯅ ꯃꯣꯠꯇ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯦꯟꯅ ꯄꯤꯖꯒꯗꯕꯅꯤ ꯁꯤꯗꯣꯔꯕꯅꯤꯅ ꯉꯧꯔꯒ ꯊꯝꯃꯒꯅꯦ ꯍꯥꯠꯄ ꯍꯧꯉꯗꯤ ꯌꯥꯔꯦꯁꯦ ꯑꯃꯅ ꯑꯉꯥꯡ ꯑꯃꯅ ꯑꯃꯉꯥꯡ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯂꯧꯔꯁꯤ ꯑꯗꯣ ꯄꯣꯏꯔꯩ ꯃꯃꯜꯕꯨ ꯀꯌꯥꯗ ꯍꯥꯏꯅꯔꯝꯒꯦ ꯃꯣꯏꯅꯕꯨꯗꯤ 150 ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯣꯏꯕꯅꯤꯅ ꯈꯔ ꯇꯥꯒꯦꯅ ꯍꯥꯏꯍꯧꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯝꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯃꯔꯛ ꯊꯠꯂꯒ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅꯦ ꯀꯔꯤꯅꯣ ꯑꯉꯥꯡꯕꯗꯨꯒꯤꯔꯥ ꯑꯉꯧꯕꯗꯨꯒꯤꯔꯥ ꯍꯦꯛꯇ ꯍꯥꯏꯔꯛꯎꯅꯦ ꯑꯁ ꯑꯗꯨꯒꯤꯗꯨꯝ ꯅꯠꯇꯦ ꯅꯣꯏꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯕ ꯀꯔꯤꯅꯣ ꯆꯨꯝꯃꯤꯕꯨ ꯄꯣꯏꯔꯩ ꯕꯅꯥꯗꯨ ꯆꯨꯝꯅ ꯉꯥꯡꯉꯨꯅꯦ ꯅꯪꯒꯤ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥ ꯂꯩꯁꯤ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯁ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯑꯩꯅ ꯌꯦꯡꯕꯅꯦ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯆꯨ ꯃꯈꯣꯡꯗꯣ ꯑꯗꯨꯗꯅꯦ ꯑꯃꯨꯕ ꯃꯌꯨꯝ ꯑꯃ ꯄꯥꯏ ꯑꯗꯨꯒꯅꯦ ꯎꯔꯨ ꯍꯥꯏꯔꯒ ꯖꯒꯣꯏ ꯄꯛꯁꯥꯗ ꯁꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯀꯤꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯉꯤ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯐꯤ ꯁꯦꯠꯇꯕ꯭ꯔꯣ ꯁꯦꯠꯇꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯄꯥꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯐꯤ ꯁꯦꯠꯇꯕ ꯑꯗꯨꯒ ꯑꯃꯨꯕꯁꯨ ꯃꯌꯥꯝ ꯄꯥꯏꯕ ꯉꯥꯏꯈꯣꯅꯦ ꯄꯣꯏꯔꯩ ꯃꯈꯥ ꯀꯝꯗꯧꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕ ꯌꯥꯗꯕ꯭ꯔꯕ ꯑꯁ ꯅꯝꯃꯤꯅꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯅꯤꯅ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯒꯦꯅꯅꯦ ꯖꯤꯡꯒ ꯑꯍꯣꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯕꯗꯗꯤꯅꯦ ꯑꯁ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩꯗꯣ ꯃꯃꯤꯠꯇꯨ ꯏꯔꯥꯎ ꯂꯥꯎꯋꯤ ꯑꯩꯉꯣꯟꯗꯅꯦ ꯅꯣꯟꯊꯔꯒ ꯌꯦꯡ ꯂꯩꯔꯝꯃꯤꯅꯦꯃꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯈꯪꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯑꯦꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯈꯪꯗꯦꯕꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯎꯈꯤꯕꯗꯤ ꯃꯥꯜꯂꯦ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕꯁꯦ ꯃꯤꯗꯨ ꯍꯤꯡꯒꯟꯗꯦ ꯍꯥꯏꯕꯅꯤ ꯄꯣꯏꯔꯩ ꯀꯩꯅꯣ ꯍꯥꯏꯔꯧꯅꯦ ꯆꯥꯅꯤꯡꯕ ꯆꯥꯍꯧꯔꯣ ꯍꯩꯕꯣ ꯑꯁ ꯀꯔꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯥꯎꯆꯥ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯊꯣꯛꯄ ꯃꯣꯍꯣꯟꯗꯨ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯣꯍꯣꯟꯗꯣ ꯃꯥꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯀꯨꯖꯣ ꯍꯥꯏꯕ꯭ꯔꯥ ꯀꯨꯟꯖꯣ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕ ꯖꯥꯠꯅꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯩꯕ ꯖꯥꯠꯅꯤ ꯂꯥꯏꯃꯨ ꯑꯃ ꯃꯔꯦꯡ ꯖꯨꯝꯗ ꯍꯥꯞꯄꯒ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯌꯦ ꯅꯨꯃꯤꯗꯥꯡꯗ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤꯅꯦ ꯑꯃꯨꯛꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏ ꯃꯗꯒꯤ ꯃꯥꯁꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯣꯠꯂꯦꯗꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯅꯤꯁꯦ ꯈꯨꯔꯥꯗꯣ ꯀꯣꯡꯒꯣꯜ ꯄꯤꯔꯤ ꯀꯥꯔꯒꯅꯦ ꯃꯁꯥꯗꯣ ꯃꯨꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯔꯨꯕꯗꯒꯤꯅꯦꯗꯅ ꯍꯥꯏꯅꯩ ꯃꯗꯣ ꯈꯪꯅ ꯆꯠꯂꯨ ꯄꯣꯏꯔꯩ ꯑꯗꯨꯅ ꯅꯪꯁꯨ ꯏꯕꯣ ꯁꯤꯔꯅꯤ ꯌꯥꯔꯔꯣꯏ ꯍꯦꯔꯥ ꯕꯤꯅꯣꯏ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯦꯗ ꯅꯪꯒꯤ ꯅꯈꯨꯔꯥꯗꯨꯅ
ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯎꯔꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯦ ꯄꯣꯏꯔꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯁꯤꯅ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯨ ꯑꯃꯥꯏꯕ ꯃꯥꯏꯃꯥꯏꯕꯤ ꯂꯥꯏ ꯁꯥꯟꯅꯕ ꯀꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯊꯥꯖꯗꯕ ꯇꯧꯅꯨ ꯂꯥꯏꯁꯤ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ ꯊꯥꯖꯗꯕ ꯇꯧꯅꯨ ꯑꯗꯣ ꯄꯣꯏꯔꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯤꯌꯔ ꯕꯥꯏꯁꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯆꯥꯅꯔꯒꯨꯝꯁꯤ ꯅꯣꯏꯒꯤ ꯁꯪꯒꯣꯏ ꯑꯃꯟꯕ ꯌꯥꯡꯂꯦꯟ ꯀꯣꯟꯕꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯆꯥꯅꯔꯁꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃ ꯑꯩꯈꯣꯏ ꯅꯣꯏꯗ ꯂꯦꯛꯂꯒꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯏꯅꯤ ꯃꯌꯥꯝ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯩ ꯑꯃ ꯌꯥꯎꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯥꯎꯆꯥꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯕꯗꯤ ꯁꯤ ꯍꯥꯏꯗꯨꯗꯤ ꯑꯁ ꯁꯤꯔꯣꯏꯁꯦ ꯀꯥꯟꯗꯦꯁꯦ ꯊꯕꯛꯀ ꯇꯧꯅ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯇꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯕꯥꯏ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯂꯤꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯧꯔꯒꯨꯝꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯕ ꯊꯥꯛꯄ ꯀꯟꯅ ꯇꯧꯔꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯕꯨꯡꯁꯨ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯌꯥꯎꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯀꯝꯗꯧꯔꯤ ꯀꯔꯤꯅꯣ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯕꯣ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯒ ꯇꯥꯛꯊꯣꯛꯈ꯭ꯔꯣꯅꯦ ꯑꯩ ꯍꯤꯡꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯗꯥꯂꯩꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯆꯥꯛ ꯊꯣꯡꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯨꯟꯗꯥꯂꯩꯅ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯣꯏꯔꯝꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯏꯔꯝꯂꯒꯅ ꯀꯔꯤ ꯀꯝꯗꯧꯈꯤꯕ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯌꯦꯡꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯤꯌꯔꯒꯤ ꯉꯥꯎꯕ ꯑꯗꯨꯗ ꯀꯥꯎꯊꯣꯛꯄꯗꯒꯤ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ